ngasi nungdaram phongba sifongsingdagi maruoiba paw khongbatjaraga mayamda share tawjage ahanbada gari huranba nupa ama gariga konana fare ngasi ayuk Thobal Bazardagi mangkiba Royal Enfield 350 motorcycle asi Thobal District Police ki commando team amana thibu humbagi thabak sathabada Lilong Bazardagi gari asibu huranlamba miyoi konana fare hairi farba miyoi asi maming Parvesh Saikun apokpagi ming MD Kherudin kawi kiamgai oinam lekol dagini gari asi Lilong da leiba ITI Trorsing manaktagi phangmani hairi farba miyoi asi gari ga konana Thobal Police Station da khusinakre hainasu pauksi asina makha tarakli atop yamna ngakriba paw amana MPP gi office munariba Kanglup ani gi lusingba police na pharaga DC court ta puthokre awang nongpok barat ki state singi manungda khwaidagi liraba regional political party oiriba Manipur People Party MPP gi marakta Kanglup ani thoktuna Imphal gi Kangjeibuk maningda laidiba MPP office asi munnabagi lanjang ama yamna kana sathaduna lakhibadu ngasi city police na Kanglup ani maki miyoi sing police station da phakre loinana matungno office munnabagi lal asi amuk hana tawdanabagi damakta Imphal West DC gi court puthokre hairi MPP gi office yamna kana munnariba asi Ojugindro amadi Gitazena lusingba Kanglup ani asini haina city police gi phangba pawna hairi paw sina makha taribadi matam kya gi mamangdagi Kanglup ani thoktuna MPP gi office munnabagi irang na maram oiduna Imphal city ngak senbagi thabakta asoba thaudang loriba city police ta asoba kok saba amadi awaba amo ohele ngasi su MPP gi office munnariba Kanglup ani gi miyoi singne MPP gi office ta thomjinduna irang sagalakhi paw si police ta phangbadagi khudakta MPP office ta thomjinduna ungkhatnariba Kanglup ani gi lusingba Ojugindro amadi Gitajen police na phagathi matungna makhoi ani amuk office munabagi wathok amuk hana tawdanaba wafam police ki makedigi thamkhi adobo police ki thakta operation purakpa ngamdabadagi makhoi ani ngasi nungthul Imphal West district ki court puthokhi makhoi ani bu Imphal West DC na amuk hana office munnabagi wathok thokandanaba amadi karigumba tholakpa tarabadi makhoi ani gi mathakta criminal gi oiba lokhattuna ain gi oiba thabak satakhigani loinana tawpham thokpa file tawgani haina khanganki Jogindro amadi Gitajian gi makedigi matungda amuk hana MPP office munnabagi wathok thokanduna khana sainabagi thawdo amuk hana thokaloi haibagi thajaba DC gi mafamda thamkibadagi makhoi ani thadokre hainasu pauksi isna makhatana phungdorakli atopa maruoiba paw amanamu NEET exam yahodabasing yum jagaisa numita thaba yaragani haukiba September 12 da lebak sin matuna pangthokiba National Eligibility cum Entrance Test NEET medical exam da cantonment zone da laikibana exam asi yawba ngamhaudraba candidate sing lakleba yum jagaisa numita thaba yananaba Supreme Court na phongdokre exam asi gi result asi numituda haidokani haina asa tawnaramadu thasigi 13 irai numita phallak tholagani mathaki warep asi khwaidigi wangba well sangasina lebak asi gi Solicitor General na NEET exam thaudabasim yum jagaisa numita thangani haina well sangasina thamkhraba matungna lakthorakpani hainasu pauksisna makha tarakli atopa paw manam ngasisu COVID-19 na miyoi ani laikhidre Manipur da COVID-19 laisana positive oiba miyoi sibagi masing nomagi hengalakli ngasisu Langol da lairiba Siza Hospital amadi Porompat ki Jenims Hospital da COVID-19 positive oibadagi layengduna lairakhiba nupa ani laikhidre hauzik phawbada COVID-19 na laikhidaba miyoi masing maudraga manga sukre ngasi Jenims Hospital lagi COVID ward laikhidraba miyoi gi maming Kapung Panmai kawi masagi sei marfu surare miyoi asi Kangpokpi district ki Yaikongpau village dagini ahanbada Langol da laiba Siza Hospital layeng chatharaba matungda ngarang Jenims Hospital refer tarakpani laikhidraba miyoi asi diabetes amasum kidney gi anaba laibadagi laikhidabani haina medical officer Kangpokpi Dr. T Nilakanta Singhana press thadorakpa serol amana hairi amaromda ngasi ayuk Siza Hospital COVID-19 positive oibadagi layeng satharakiba miyoi amasu laikhidraba miyoi asi Imphal gi Kaisamthong kendra gi manungsana Kaisamthong thangjam lairaktagi Salam Sanjit Sai Nipugani kawi miyoi asisu masada diabetes amadi atai chronic oiba disease khara laibagi mathakta COVID-19 positive oirakpana maram oiduna laikhidabani hainasu pauksi asina makhatana phongdorakli marak thana pawsu losilakpo oina mapalam gi oiba pawngtang mayamda hapcharamgi Australian Prime Minister gi car thuwaikhre
ऑस्ट्रेलियन प्राइम मिनिस्टर स्कॉट मॉरिसन की कार रिफ्यूजी की राइट एक्टिविस्ट सिंह प्राइम मिनिस्टर की क्वींसलैंड यूनिवर्सिटी की खोंगसत थुगाइरखरे यूनिवर्सिटी असिगी ऑस्ट्रेलियन इंस्टीट्यूट ऑफ बायो इंजीनियरिंग अमसुम नानो टेक्नोलॉजी की ममांगदा हाना लेरमलबा राइट एक्टिविस्ट सिंह अदुना फ्री द रिफ्यूजी इंडिफिनाइट डिटेंशन इज टॉर्चर थाबा प्ले कार्ड पाइरदुना प्रोटेस्ट तौबसिंगना माकी कार थुगाइरखिबनि हाइरी प्राइम मिनिस्टर यूनिवर्सिटी असिदा कोविड-19 की वैक्सीन डेवलपमेंट येंब लाकपदा असुमना तौरकपसी कांगलोन चुमदबा थौदौ हाइना फोंदोरगदि हाइनासु पाउसी असिदा मखाताना फोंदोरगदि लुसिलापोइना मरुओबा कंटेन गतंग हापचरमगे गवर्नमेंट ऑफ मणिपुर कोविड-19 कमल कंट्रोल रूम दगी प्रेस रिलीज नंबर 202 ngasi gi oiba pung kun ga mari da pung manga poki oiba data da ngasi gi press release sama tholak le mya manipur gi oiba pung kun ga mari da ngasi apun ba general population degi miyoi sani gi kuntra covid-19 positive oire sani kuntra sigi manung da miyoi sama kun ga manga di nupani aduga sama ga manga amana nupini adu atopa miyoi taret amana central armed police force degi covid-19 positive oire haidi aduga ngasi positive oiraglaba miyoi singsi Imphal West dagi humfuga nipan Imphal East dagi maudraga nithoi Bisnupur dagi taraga humdoi Chuchampur dagi tara None dagi ama Tamenglong dagi taraga manga Thawbal dagi taraga taruk Kakching dagi taruk None dagi ama Kangpokpi dagi ahum Tengnopal dagi ani aduga nipan amana atopa state sing dagi halaklaba matungda covid-19 positive oi habasi khanglakhebani aduga lemhauriba miyam sing aduna local transmission ni makoi gi travel history letaba miyoi ngaktani aduga hauji hauji ki oibadi makoi singe lokhat pamthokpa section thorang sing covid care facility da makoi ship tawkhre aduga makoi gi contact tracing na tawba adugumba sing lokhat pamthokpa lokhat khre amasum containment zone sing lokthokre makoi gi mafam sing aduga ngasi pun kunga mari asida manipur da covid-19 positive oibadagi miyoi mari laikhidrei miyoi mari sikhre miyoi mari asi ahan bada maksi sahi March Fusure, Marksi Nupani, Kangpokpi dagini, adu atopasina sahi humfuga mari sure, Mark Nupini, Imphal West dagini, adu atopasina sahi nifuga mapan sure, Mark Asisu Nupani, Mark Imphal West dagini, adu atopa masina sahi nifuga manga sure, Mark Su Nupani, Mark Su Thawbal dagini ko makoi singsi Zenims, Rims amasum Siza Hospital ani Semain torokan makoi singsi laikhidabani, aduga Manipura hauji ki oiba apunba COVID-19 laikhidaba miyoi masingsi maudraga taret sukre aduga ngasi gi oiba apunba discharge tokiba COVID-19 dagi pharakibadagi discharge tokiba apunba miyoi masingsi samaga kungani thoini samaga kungani thoisi makoi singasi CRPF dagi mari aduga home isolation taroga laiba miyoi kungom doi Rims dagi nipan Tamenglong dagi ahom GNB Sandel dagi mari Kangpokpi dagi mari PR Kaksing dagi manga TK Ukhul dagi ama Thawbal dagi taret Bisnupur dagi ani Yunako dagi taraga manga Lamboi Khongrang Khong dagi nifugo humdoi amasum Jiribam dagi ani naisu press release na makhatana phongdoro ridugo myamasi gi pawsi matang sai lu sinjrage and thank you.